ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯝꯅꯂꯥꯏꯒꯤ ꯅꯨꯄꯤ ꯑꯍꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯇꯝꯅꯥ ꯈꯨꯜ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯤ ꯑꯃꯇ ꯍꯧꯒꯠꯇꯨꯅ ꯊꯣꯛꯅꯗꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯌꯥꯕ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯟꯅꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯅꯗꯨꯅ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯅꯩ ꯍꯥꯏꯅꯩ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯇꯝꯅꯥ ꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯒ ꯅꯛꯅ ꯂꯩꯕ ꯈꯨꯜ ꯈꯔꯗ ꯇꯝꯅꯂꯥꯏ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯕꯁꯤꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯁꯨ ꯈꯨꯜ ꯈꯔꯗꯨꯗ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯨ ꯌꯥꯝ ꯊꯨꯅ ꯇꯧꯅꯔꯝꯃꯤ꯫ ꯃꯧ ꯑꯃꯅ, "ꯏꯆꯦ ꯃꯌꯥꯝ, ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯥꯔꯁꯤ, ꯑꯋꯥꯠꯄꯁꯤꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯂꯤꯡꯉꯁꯤ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯂꯧꯄꯨꯅ ꯉꯁꯤ ꯂꯣꯏꯁꯤꯟꯅꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯝꯃꯤꯅꯦ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯁꯦꯟꯗꯤ ꯂꯧꯊꯣꯛꯂꯨꯔꯦ ꯑꯩꯈꯣꯏꯅ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯊꯋꯥꯏ ꯃꯥꯡꯕꯕꯨꯗꯤꯅꯦ ꯁꯦꯜ ꯃꯥꯡꯕꯅ ꯐꯩ, ꯌꯨꯝꯗ ꯀꯥꯔꯁꯤ, ꯁꯦꯟꯗꯨꯗꯤ ꯍꯟꯗꯣꯛꯑꯁꯨ ꯌꯥꯏ, ꯊꯋꯥꯏ ꯃꯥꯡꯂꯕꯗꯤ ꯑꯃꯨꯛ ꯍꯟꯕ ꯌꯥꯔꯣꯏ." ꯑꯇꯩꯗꯨꯅꯁꯨ, "ꯍꯣ ꯍꯣꯏ ꯀꯥꯔꯁꯤ, ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯇꯝꯅꯂꯥꯏꯒꯤ ꯃꯈꯨꯠꯇꯅꯦ ꯁꯣꯏꯗꯅ ꯁꯤꯔꯅꯤ, ꯂꯧꯄꯨꯗꯨꯗꯤ ꯍꯌꯦꯡ ꯍꯥꯏꯅꯔꯁꯤ ꯌꯥꯅꯕ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, "ꯊꯋꯥꯏꯕꯨ ꯍꯤꯡꯂꯕꯗꯤ ꯊꯣꯛꯑ ꯑꯃꯅꯦ ꯃꯔꯥꯏ ꯑꯗꯨꯝ ꯂꯥꯛꯆꯔꯗꯕꯅꯤ, ꯀꯥꯔꯁꯤ ꯂꯥꯛꯑꯣꯏ, ꯇꯝꯅꯂꯥꯏꯅꯦꯅ ꯅꯨꯄꯥꯗꯗꯤ ꯀꯌꯥ ꯑꯁꯣꯛꯄꯟ ꯊꯣꯛꯍꯟꯗꯦ, ꯅꯨꯄꯤꯗ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ, ꯑꯗꯨꯁꯨ ꯂꯥꯏꯑꯣꯏꯔꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯃꯆꯥꯗꯗꯤ ꯀꯌా ꯇꯧꯗꯦ, ꯅꯍꯥ ꯑꯣꯏꯕꯤ ꯂꯩꯁꯥꯕꯤ ꯃꯧꯒꯨꯝꯕ ꯉꯥꯛꯇꯗꯅꯤ. ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯈꯔꯁꯤꯅ ꯀꯥꯆꯤꯜ ꯑꯃꯗ ꯍꯦꯛ ꯂꯩꯁꯤꯜꯂꯨꯗꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯨꯅꯤꯁꯨ ꯂꯩꯇꯦ, ꯋꯥꯀꯠꯄ ꯆꯠꯂꯣꯅ ꯁꯦꯜ ꯈꯥꯏꯅꯔꯒ ꯊꯥꯈꯤꯕ ꯅꯍꯥꯁꯤꯡꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ. ꯍꯟꯗꯛ ꯑꯃꯨꯛ ꯊꯥꯅꯤ ꯍꯥꯏꯔꯤꯕ ꯃꯉꯣꯜꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯆꯧꯗꯨꯅ ꯀꯝꯗꯧꯗꯣꯔꯤꯕꯖꯥꯠꯅꯣ? ꯈꯪꯗꯦ ꯀꯝꯗꯧꯗꯣꯔꯤꯖꯥꯠꯅꯣ. ꯆꯍꯤ ꯑꯃꯗ ꯃꯤ 5 ꯈꯟꯒꯠꯂꯒ ꯁꯦꯜ ꯈꯥꯏꯅꯗꯨꯅ ꯁꯒꯣꯜ ꯑꯃꯃꯝ ꯄꯤꯔꯒ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯏꯅꯤꯡꯊꯧꯗ ꯇꯝꯅꯂꯥꯏꯒꯤ ꯋꯥꯁꯦ ꯈꯪꯍꯟꯅꯕ ꯊꯥꯕꯅꯤ. ꯑꯗꯨꯕꯨ ꯆꯠꯈꯤꯕ ꯃꯤ ꯑꯃꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ. ꯍꯟꯗꯛꯇꯤ ꯇꯣꯝꯆꯧ ꯃꯊꯟꯇ ꯊꯥꯒꯅꯤ ꯍꯥꯏꯔꯤ. ꯁꯤꯅ ꯀꯝꯗꯧꯗꯣꯏꯖꯥꯠꯅꯣ? ꯃꯥꯁꯨ ꯍꯜꯂꯛꯑꯣꯏꯗ. ꯑꯗꯣ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯆꯠꯈꯤꯕ ꯃꯤꯁꯤꯡꯗ ꯂꯝꯕꯤꯗ ꯍꯨꯔꯥꯟꯕ ꯄꯣꯠ ꯃꯨꯟꯕ ꯀꯥꯡꯕꯨꯅꯅꯦ ꯄꯣꯠ ꯆꯩ ꯃꯨꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯦ ꯍꯥꯏꯅꯦ. ꯑꯗꯨꯒ ꯀꯣꯅꯨꯡ ꯌꯧꯈꯤꯕꯁꯨ ꯌꯥꯎꯏ ꯍꯥꯏ. ꯃꯣꯏꯗꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯀꯤꯗꯅ ꯑꯥꯗ ꯅꯨꯄꯤ ꯊꯤꯔꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯁꯨ ꯍꯥꯏꯅꯩ. ꯃꯁꯤꯗꯕꯨ ꯇꯣꯝꯆꯧ ꯃꯊꯟꯇ ꯊꯥꯅꯤ ꯍꯥꯏꯔꯤꯁꯤꯕꯣ?" ꯂꯧ ꯀꯨꯝꯕꯤ ꯅꯨꯄꯤꯁꯤꯡꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯈꯣꯡꯊꯥꯡ ꯀꯟꯅ ꯊꯥꯡꯗꯨꯅ ꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ. ꯁꯣꯝꯗꯅ ꯇꯣꯝꯆꯧ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯤ. ꯃꯥꯅ ꯀꯞꯂꯤꯕꯗꯨ ꯃꯊꯟꯇ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯀꯤꯕꯒꯤ ꯀꯞꯄ ꯅꯠꯇꯦ. ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ ꯂꯩꯍꯥꯎꯅꯗꯤ ꯁꯨꯡꯌꯥ ꯌꯥꯕꯤꯔꯛꯇꯕꯒꯤ ꯀꯞꯄꯅꯤ. ꯃꯥꯅ ꯅꯨꯡꯁꯤꯔꯤꯕꯁꯤ ꯂꯩꯍꯥꯎ ꯈꯛꯇꯁꯨ ꯅꯠꯇꯦ, ꯀꯕꯣꯛꯂꯩ ꯀꯧꯕꯤ ꯑꯃꯒ ꯁꯅꯥꯔꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯁꯨ ꯂꯩꯔꯤ. ꯃꯣꯏ ꯑꯅꯤꯅꯁꯨ ꯁꯨꯡꯌꯥ ꯌꯥꯕꯤꯗꯕꯒꯤꯅꯤ. ꯑꯩꯁꯤꯕꯨ ꯆꯠ ꯀꯌꯥꯝ ꯊꯤꯔꯒꯦ, ꯅꯨꯄꯤ 3ꯕꯨ ꯑꯃꯠꯇ ꯌꯥꯔꯛꯇ꯭ꯔꯤꯁꯤꯕꯣ, ꯑꯗꯨꯁꯨ ꯅꯣꯡꯃꯗ ꯂꯣꯏ ꯍꯥꯏꯕꯗ. ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯃꯁꯤꯡ ꯈꯥꯕ ꯅꯨꯄꯥ ꯑꯃꯗꯤ ꯑꯣꯏꯔꯤꯅꯦ. ꯃꯤꯗꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗ ꯌꯥꯔꯛꯇꯕꯗ ꯁꯤꯕ ꯌꯥꯎꯅꯔꯤꯅꯤ. ꯑꯩꯗꯤ 3ꯅ ꯌꯥꯔꯛꯇ꯭ꯔꯕꯁꯨ ꯑꯩ ꯄꯤ ꯈꯛ ꯇꯥꯔꯒ ꯂꯩꯔꯤꯕꯁꯤꯅꯤ, ꯑꯗꯨꯁꯨ ꯄꯤ ꯈꯔ ꯈꯛ." ꯃꯁꯤꯅ, "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯏꯃꯥꯒ ꯄꯥꯁꯤꯒꯅ ꯁꯣꯝꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ, ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤ ꯌꯥꯔꯛꯇꯕꯒꯤ ꯑꯣꯏꯅ ꯀꯞꯄꯒ ꯂꯩꯔꯤ. ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯇꯥꯕ꯭ꯔꯣ ꯏꯆꯦꯅ ꯀꯧꯔꯤꯁꯦ?" "ꯇꯥꯏ ꯏꯆꯦ, ꯀꯩ ꯍꯥꯏꯒꯦ ꯏꯆꯦ?" "ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ? ꯈꯨꯜ 3ꯁꯦ ꯅꯪꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ. ꯏꯆꯦꯗꯤ ꯃꯄꯥꯟ ꯊꯣꯛꯄꯒ ꯉꯝꯗ꯭ꯔꯦ. ꯅꯠꯇꯦ, ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯂꯩꯍꯥꯎꯗꯣ ꯑꯗꯨ ꯈꯛꯇ ꯍꯥꯏꯔꯣ. ꯑꯗꯨꯗꯤ ꯅꯠꯇꯅ ꯊꯪꯅꯕ ꯈꯨꯜ 2ꯗꯒꯤ ꯀꯕꯣꯛꯂꯩꯁꯨ ꯁꯅꯥꯔꯩꯁꯨ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ. ꯑꯗꯨꯁꯨ ꯃꯣꯏ 3ꯗꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯇꯥ ꯑꯣꯏꯔꯤꯕ. ꯑꯗꯨꯒ ꯅꯨꯄꯤ ꯌꯥꯔꯛꯇ꯭ꯔꯒ ꯃꯥꯅ ꯀꯣꯅꯨꯡꯗ ꯆꯠꯀꯅꯤ, ꯏꯅꯤꯡꯊꯧꯒ ꯎꯅꯗꯨꯅ ꯈꯨꯜ ꯈꯔꯁꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯅꯤ ꯀꯥꯏꯅ ꯊꯧꯅꯥ ꯐꯅ ꯊꯣꯛꯏ. ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯒꯅꯤꯗꯤ ꯈꯪꯗ꯭ꯔꯤ." "ꯏꯆꯦꯅ ꯋꯥꯔꯤ ꯑꯃꯇ ꯈꯪꯗꯅ ꯄꯥꯉꯪꯗ ꯉꯥꯡꯒꯅꯨ." "ꯑꯦ, ꯀꯔꯤ ꯋꯥꯔꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯅ? ꯃꯣꯏ 3ꯗꯣ ꯑꯩꯅ ꯆꯞ ꯃꯥꯟꯅꯅ ꯌꯥꯝ ꯅꯨꯡꯁꯤꯔꯤꯅꯤ. ꯑꯗꯨꯒꯤ ꯅꯣꯡꯃꯗ ꯄꯨꯂꯞ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯤ."
ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯆꯠꯄꯩ ꯋꯥꯗꯨꯗꯤ ꯄꯥꯕꯅꯅꯦ ꯑꯩꯅ ꯅꯠꯇꯦ ꯅꯪꯗꯤ ꯃꯣꯏ ꯑꯍꯨꯝꯗꯣ ꯃꯇꯧ ꯀꯔꯝꯅ ꯆꯞ ꯃꯥꯟꯅ ꯅꯨꯡꯁꯤꯔꯤꯕ ꯃꯣꯏ ꯑꯍꯨꯝꯗꯣ ꯅꯣꯡꯃꯗ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯃꯤꯆꯥꯟꯅꯈꯤ ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝꯅ ꯑꯩꯉꯣꯟꯗ ꯐꯖꯩ ꯉꯥꯎꯏꯅ ꯂꯛꯅꯔꯛꯏꯅꯦ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯩꯅ ꯃꯣꯏ ꯑꯍꯨꯝꯗꯣ ꯅꯨꯡꯁꯤꯕ ꯍꯧꯈꯤ ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝꯅ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯗꯨ ꯎꯔꯒ ꯑꯩꯅ ꯀꯥꯏꯅꯍꯜꯂꯔꯣꯏꯒꯦꯅꯁꯨ ꯈꯟꯈꯤꯕ ꯑꯗꯨꯒꯤ ꯃꯣꯏ ꯑꯍꯨꯝꯗ ꯅꯨꯡꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯁꯦꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯨꯕꯒꯤ ꯋꯥꯅꯤ ꯑꯗꯨꯗ ꯃꯣꯏꯅ ꯑꯩꯕꯨ ꯀꯌꯥꯝ ꯊꯤꯅ ꯉꯥꯡꯉꯩ ꯈꯪꯕ꯭ꯔꯥ ꯏꯆꯦ ꯑꯣ ꯈꯪꯅꯤꯡꯗ꯭ꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯄꯥꯕꯅꯤ ꯏꯕꯨꯡꯉꯣꯁꯦ ꯀꯣꯅꯨꯡꯗ ꯆꯠꯅꯕ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯅꯆꯥꯅꯨꯄꯥꯁꯦ ꯁꯤꯔꯣꯁꯣꯅ ꯊꯥꯔꯤꯔꯣ ꯑꯩꯁꯨ ꯚꯥꯞ ꯇꯥꯍꯧꯗ꯭ꯔꯤ ꯏꯆꯥꯅꯨꯄꯤ ꯅꯄꯥꯅ ꯈꯨꯜ ꯄꯨꯕ ꯌꯥꯎꯔꯨꯕꯗꯒꯤ ꯀꯠꯊꯣꯛꯄ ꯊꯧꯅꯥ ꯐꯕ ꯁꯥꯔꯨꯕꯗ ꯏꯆꯥ ꯇꯣꯝꯆꯧꯒꯤ ꯃꯤꯡꯁꯦ ꯁꯣꯏꯗꯅ ꯄꯟꯈꯤꯕꯅꯤ ꯃꯃꯥꯅ ꯅꯪꯅ ꯁꯣꯏꯗꯅ ꯄꯜꯂꯨꯕꯗꯨꯗ ꯍꯧꯖꯤꯛꯀꯤ ꯅꯆꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯅꯦ ꯆꯠꯀꯦꯒ ꯅꯪ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯤꯡ ꯄꯜꯂꯨꯔꯤꯅꯣ ꯍꯥꯏꯕꯅꯤ ꯏꯆꯥꯅꯨꯄꯥ ꯄꯪꯂꯤ ꯇꯧꯕ ꯑꯃꯈꯛ ꯌꯥꯎꯖꯕꯁꯦ ꯁꯤꯗꯧꯔꯕꯀꯣ ꯃꯁꯤꯅ ꯑꯃꯨꯛ ꯂꯝꯅꯦꯅ ꯑꯇꯦꯟꯕ ꯂꯝꯁꯨ ꯅꯠꯇꯦ ꯁꯒꯣꯜ ꯇꯣꯡꯂꯒ ꯀꯣꯅꯨꯡ ꯌꯧꯅꯕ ꯆꯠꯄꯗ ꯐꯥꯎꯕ ꯆꯌꯣꯜ ꯑꯃ ꯆꯪꯉꯦ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥ ꯃꯊꯟ ꯆꯠꯍꯟꯅꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯋꯥ ꯈꯔ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯇꯜꯂꯤ ꯉꯝꯃꯣꯏꯅ ꯏꯆꯦ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯍꯨꯝꯅ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯂꯛꯂꯕꯁꯤꯗ ꯌꯨꯝꯗꯒ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦꯅ ꯑꯗꯨꯒ ꯏꯆꯦ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯄꯥꯈꯠꯂꯨꯅꯨ ꯂꯩꯅꯤꯡꯉꯣꯏ ꯅꯪꯗꯤ ꯅꯨꯄꯤꯅꯤ ꯍꯦꯟꯅ ꯑꯩꯈꯣꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯍꯜꯂꯛꯀꯅꯤ ꯀꯥꯏꯅꯒꯅꯦ ꯑꯗꯨꯃ ꯈꯜꯂꯨꯔꯅꯨ ꯀꯣ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯔꯤꯡꯖꯦꯜ ꯈꯥꯕꯗꯧꯅ ꯌꯥꯔꯤꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯤ ꯀꯔꯥꯏꯗꯅꯣ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤꯗꯨꯕꯣ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯀꯔꯥꯏꯗꯅꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦꯗꯣ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯌꯦ ꯃꯁꯤ ꯄꯨꯝꯕ ꯃꯣꯏ ꯃꯄꯥꯟꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯀꯔꯤꯅꯣꯍꯦ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯏꯅꯕꯕꯨ ꯑꯩꯅꯔ ꯁꯣꯅꯣ ꯁꯨꯕꯤꯁꯤꯗꯤ ꯃꯄꯥꯗꯨ ꯁꯥꯎꯔꯒ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯃꯥꯒ ꯃꯆꯦꯒꯗꯤ ꯇꯧꯐꯝ ꯈꯪꯗꯅ ꯎꯝꯗꯨꯅ ꯂꯩꯔꯤ ꯇꯣꯝꯆꯧꯗꯨ ꯅꯨꯄꯤꯅ ꯌꯥꯔꯛꯇꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯊꯣꯛꯈꯤꯕꯅ ꯆꯤꯡꯌꯥ ꯑꯃꯗ ꯎꯝꯗꯨꯅ ꯐꯝꯕꯗꯨꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯌꯨꯝꯗꯅ ꯇꯣꯝꯆꯧ ꯍꯜꯂꯛꯇꯕꯗꯨꯗ ꯁꯣꯏꯗꯅ ꯇꯝꯅ ꯂꯥꯏꯅ ꯍꯥꯠꯂꯝꯂꯅꯤ ꯍꯥꯏꯅ ꯊꯣꯡꯂꯣꯟꯁꯤꯟꯗꯨꯅ ꯀꯞꯅꯔꯝꯃꯤ ꯇꯣꯝꯆꯧꯁꯨ ꯀꯣꯟꯅ ꯚꯥꯞ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯩꯁꯥꯛꯅ ꯍꯦꯟꯈꯤꯕꯅ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯀꯔꯤꯝꯇ ꯐꯥꯎꯔꯝꯗꯦ ꯑꯩꯗꯤ ꯅꯨꯃꯤꯠ ꯇꯥꯕ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯄꯨꯡꯃꯝ ꯃꯝꯃꯒ ꯅꯨꯃꯤꯠ ꯇꯥꯕꯒ ꯈꯪꯍꯧꯗ꯭ꯔꯦꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯂꯝꯕꯤꯗꯨꯕꯨ ꯀꯔꯣꯝꯗꯅꯣ ꯑꯩꯗꯤ ꯃꯩꯁꯨ ꯄꯨꯔꯛꯇꯕꯒꯨꯝ ꯇꯧ ꯒ꯭ꯌꯥꯟ ꯃꯦꯟꯒꯝꯇ ꯇꯥꯗ꯭ꯔꯤ ꯀꯩꯅꯣ ꯁꯤꯅ ꯎ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯁꯤꯗꯤ ꯇꯝꯅ ꯂꯥꯏꯔꯅ ꯈꯜꯂꯨꯔꯤꯅꯦ ꯑꯩꯗꯤ ꯇꯝꯅ ꯂꯥꯏ ꯀꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯔꯤ ꯀꯥꯟꯁꯤꯗ ꯃꯥꯒ ꯃꯋꯥ ꯂꯧꯗꯦ ꯊꯦꯡꯕꯨ ꯊꯦꯡꯅꯔꯕꯗꯤ ꯍꯦꯛꯇ ꯅꯝꯅꯔꯗꯧꯅꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯍꯟꯗꯕꯗꯤ ꯌꯥꯗꯦ ꯀꯥꯡ ꯌꯥꯝ ꯆꯤꯛꯏ ꯀꯥꯡꯅ ꯆꯤꯛꯄꯁꯤꯗꯤꯕ ꯅꯨꯄꯤ ꯀꯥꯏꯅꯕꯗꯒꯤ ꯍꯦꯟꯅ ꯃꯊꯥ ꯁꯥꯕꯖꯥꯠꯅꯤ ꯊꯥ ꯑꯃꯗꯤ ꯊꯣꯛꯄꯖꯥꯠꯅꯤꯅꯦ ꯉꯁꯥꯏꯈꯩ ꯂꯩꯆꯤꯟꯅ ꯈꯨꯝꯖꯤꯟꯗꯅ ꯑꯩꯗꯤ ꯎꯔꯨꯗ꯭ꯔꯕꯅꯤꯗꯅ ꯑꯩꯈꯣꯏꯗꯤ ꯀꯤꯗꯅ ꯊꯥꯁꯦ ꯀꯌꯥ ꯊꯣꯛꯏꯐꯥꯎ ꯀꯥꯎꯔꯨꯔꯦ ꯑꯁ ꯐꯖꯈ꯭ꯔꯦꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜꯁꯤꯗꯤ ꯂꯩꯍꯥꯎ ꯀꯕꯣꯛꯂꯩ ꯁꯅꯥꯔꯩ ꯊꯥꯕꯜꯁꯤ ꯎꯕ꯭ꯔꯣ ꯅꯣꯏ ꯑꯍꯨꯝꯕꯨ ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯥꯕꯜꯁꯤ ꯎꯕꯗ ꯅꯣꯏ ꯑꯍꯨꯝꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯋꯥꯏꯍꯦ ꯊꯃꯣꯏꯁꯤ ꯋꯥꯏꯀꯣ ꯌꯦꯔꯥ ꯌꯨꯝꯗꯒ ꯆꯪꯉꯣꯏꯗ ꯊꯥꯕꯜ ꯌꯦꯡꯗꯨꯅ ꯃꯣꯏ ꯑꯍꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩ ꯀꯞꯈꯤꯒꯦ ꯑꯍꯤꯡꯁꯤꯃꯗꯤ ꯁꯣꯝꯗ ꯃꯆꯦꯗꯨꯅ ꯏꯃꯥ ꯕꯥꯕꯥ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯣ ꯁꯤꯔꯝꯃꯅꯤꯀꯣ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯕ ꯃꯣꯏ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯊꯣꯛꯍꯟꯕꯅꯤꯀꯣ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯑꯅꯤꯅ ꯌꯥꯔꯛꯇ꯭ꯔꯕꯁꯨ ꯑꯃ ꯐꯥꯎꯕꯗꯤ ꯌꯥꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯏꯆꯥꯁꯨ ꯃꯁꯛ ꯊꯤꯕ ꯅꯠꯇꯦ ꯍꯣꯏ ꯃꯃꯥꯏꯕꯨꯗꯤ ꯐꯨꯔꯤ ꯈꯔ ꯊꯣꯛꯏꯀꯣ ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝꯗꯨꯅ ꯑꯃ ꯐꯥꯎꯕ ꯌꯥꯔꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯁꯤꯕꯨ ꯃꯄꯥꯅ ꯍꯦ ꯇꯝꯅ ꯂꯥꯛꯏ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯕꯨ ꯑꯣꯠꯈꯤꯒꯗꯧꯔꯤꯕꯅꯣ ꯕꯥꯕꯥ ꯇꯝꯅ ꯂꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯕꯥꯕꯥ ꯍꯣꯏ ꯎꯔꯕ ꯎꯗ꯭ꯔꯤꯗ ꯅꯄꯨꯒ ꯅꯕꯣꯛꯀꯅ ꯋꯥꯔꯤ ꯂꯤꯔꯝꯕꯒꯤ ꯋꯥꯅꯤ ꯃꯁꯛꯇꯤ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯍꯥꯏ ꯃꯥꯒꯤ ꯃꯌꯥꯗꯣ ꯁꯤꯡꯖꯪ ꯆꯧꯏ ꯑꯩꯈꯣꯏꯒꯨꯝꯕ ꯑꯅꯤꯃꯨꯛ ꯋꯥꯡꯏ ꯃꯈꯣꯡ ꯃꯈꯨꯠꯀꯤ ꯈꯨꯖꯤꯟꯗꯨꯅ ꯂꯧꯔꯤ ꯌꯥꯅꯕ ꯊꯥꯡꯖꯧꯃꯨꯛ ꯆꯥꯎ ꯁꯥꯡꯉꯦꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗ ꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯆꯠꯇꯨꯅ ꯃꯧ ꯑꯅꯧꯕꯤ ꯅꯠꯇ꯭ꯔꯒ ꯃꯁꯛ ꯈꯔ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯄꯨꯈꯤ ꯑꯗꯨꯒ ꯍꯦꯛ ꯆꯥꯔꯒ
ꯁꯔꯨ ꯁꯌꯥꯡꯗꯣ ꯂꯪꯊꯣꯛꯑꯝꯃꯤ ꯍꯥꯏꯅ ꯌꯥꯝ ꯀꯤꯌꯦ ꯄꯥꯕꯗꯨꯗꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯔꯤꯁꯦ ꯄꯥꯕ ꯑꯩꯒꯨꯝꯕꯔꯣ ꯕꯦꯃꯥ ꯇꯨꯝꯒꯦ ꯇꯨꯝꯃꯨꯔꯣꯗ ꯍꯌꯦꯡꯁꯤꯗ ꯅꯄꯥꯗꯅꯦ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨ ꯀꯩꯅꯣ ꯄꯥꯕꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯏꯃꯥꯒꯤ ꯕꯦꯃꯥ ꯅꯪꯁꯦ ꯆꯍꯤ 30 ꯁꯨꯔ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯛꯇ꯭ꯔꯤꯌꯦ ꯏꯃꯥ ꯑꯣ ꯑꯗꯨꯅꯅꯦ ꯚꯥꯞ ꯑꯗꯨꯝ ꯇꯥꯔꯣ ꯅꯄꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯀꯔꯤꯅꯣꯗꯣ ꯄꯥꯕꯒ ꯏꯃꯥꯒꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯁꯦ ꯁꯛꯇꯤ ꯍꯥꯏꯅꯤꯡꯉꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯇꯨꯝꯕ ꯆꯪꯉꯤ ꯅꯣꯏ ꯅꯆꯥꯅꯨꯄꯥꯗꯣ ꯉꯥꯏꯍꯧꯔꯣ ꯅꯣꯏ ꯃꯁꯤꯗꯤꯕ ꯑꯗꯣ ꯃꯣꯏ ꯃꯄꯥ ꯇꯝꯅ ꯂꯥꯏꯁꯦ ꯂꯩꯕ꯭ꯔꯣ ꯊꯥꯏꯅꯗꯤ ꯂꯩꯔꯝꯃꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯗꯤ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯤꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯍꯧꯔꯤ ꯂꯩꯔꯝꯈꯤꯅꯤꯗ ꯍꯟꯗꯛꯇꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯧ ꯅꯍꯥ ꯑꯃ ꯅꯨꯃꯤꯗꯥꯡꯗ ꯃꯥꯡꯈ꯭ꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯕꯅꯦꯗꯥꯏꯅꯦ ꯑꯗꯨꯗꯤ ꯇꯝꯅ ꯂꯥꯏꯅ ꯐꯥꯔꯒ ꯄꯨꯕꯗ ꯅꯥꯟꯊꯣꯛꯍꯧꯔꯒ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯄꯗꯒꯤ ꯆꯦꯟꯕꯅꯤ ꯍꯥꯏꯅꯕꯅꯤꯍꯦ ꯑꯗꯨꯗ ꯅꯠꯇꯦ ꯃꯃꯥꯡ ꯆꯍꯤꯗ ꯃꯣꯏ ꯅꯨꯄꯤ ꯑꯃꯁꯨ ꯃꯀꯣꯛ ꯌꯥꯎꯗꯕꯤ ꯁꯤꯔꯝꯃꯤꯗꯨꯗꯤ ꯍꯣꯏꯅꯦ ꯃꯃꯥ ꯑꯗꯨꯗ ꯅꯠꯇꯤꯌꯦ ꯌꯨꯝꯗꯒꯤ ꯌꯦꯟ ꯉꯥꯅꯨ ꯁꯟ ꯏꯔꯣꯏ ꯀꯌꯥ ꯑꯃ ꯇꯝꯅ ꯂꯥꯏꯅ ꯄꯨꯈ꯭ꯔꯤꯕꯗꯨꯅꯤ ꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯀꯣꯠꯇꯒꯤ ꯐꯧ ꯐꯥꯎꯕ ꯀꯣꯠꯂꯒ ꯇꯝꯅ ꯂꯥꯏꯅ ꯄꯨꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯆꯨꯖꯥꯛ ꯐꯥꯎꯕ ꯐꯦꯛꯂꯒ ꯄꯨꯈ꯭ꯔꯤꯗꯨꯅꯤ ꯃꯣꯏ ꯃꯄꯥ ꯍꯣꯏꯅꯦ ꯑꯩꯅ ꯂꯧꯔꯒ ꯆꯥꯒꯦꯗꯧꯕ ꯆꯨꯖꯥꯛꯇꯣ ꯑꯗꯣ ꯇꯝꯅ ꯂꯥꯏꯁꯦ ꯃꯤ ꯆꯥ ꯐꯪꯂꯛꯇꯗꯅ ꯍꯨꯔꯥꯟꯕ ꯑꯣꯏꯅ ꯑꯣꯜꯂꯕ꯭ꯔꯥ ꯈꯪꯗꯦꯗ ꯃꯃꯥ ꯑꯩ ꯁꯨꯝ ꯀꯤꯁꯤꯜꯂꯦꯗ ꯇꯨꯝꯃꯨꯔꯒꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯈꯜꯂꯒꯗꯤ ꯑꯩ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯃꯥ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯨꯔꯤꯕꯗꯣ ꯏꯃꯥꯗꯤ ꯍꯌꯦꯡ ꯏꯆꯥꯒꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯐꯤꯕꯝꯗꯣ ꯌꯦꯡꯕ ꯉꯝꯂꯔꯣꯏꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯁꯣꯝꯗꯅ ꯇꯣꯝꯆꯧꯗꯨ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯊꯥꯖꯕꯨ ꯌꯦꯡꯂꯒ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ ꯃꯥꯅ ꯀꯞꯄꯗꯨ ꯑꯅꯛꯄ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯇꯥꯔꯒ ꯀꯤꯃꯟꯗꯅ ꯐꯤ ꯃꯥꯡꯕ ꯐꯥꯎꯕ ꯌꯥꯎꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯆꯧꯅ ꯀꯞꯄꯗꯨ ꯕꯤꯃꯣꯜ ꯀꯧꯕ ꯍꯨꯔꯥꯟꯕ ꯑꯍꯜ ꯑꯃꯅ ꯇꯥꯔꯝꯃꯤ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯀꯟꯅ ꯂꯩ ꯑꯍꯨꯝꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯂꯝꯍꯥꯡꯁꯤꯗ ꯀꯞꯂꯤꯕꯁꯤꯕꯣ ꯃꯁꯤꯕꯨ ꯇꯝꯅ ꯂꯥꯏꯒ ꯑꯝꯇ ꯀꯤꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯑꯗꯨꯗꯤ ꯀꯤꯍꯟꯕ ꯇꯥꯔꯦꯗꯅ ꯑꯩꯅ ꯑꯗꯨꯗꯤ ꯀꯣꯛꯁꯦ ꯐꯤ ꯆꯥꯎꯅ ꯌꯦꯠꯁꯤꯜꯂꯒ ꯐꯤ ꯑꯃꯨꯕꯁꯤꯅ ꯑꯃꯨꯛ ꯍꯛꯆꯥꯡ ꯄꯨꯝꯕ ꯈꯨꯝꯖꯤꯜꯂꯒ ꯃꯇꯨꯡꯗꯒꯤ ꯍꯦꯛꯇ ꯀꯣꯟꯁꯤꯜꯂꯒꯦ ꯌꯥꯔꯦ ꯆꯣꯡꯁꯤꯜꯂꯒ ꯍꯦꯛꯇ ꯀꯣꯟꯁꯤꯜꯂꯒꯦ ꯏꯌꯥ ꯈꯪꯕ꯭ꯔꯅ ꯉꯁꯤꯗꯤ ꯇꯝꯅ ꯂꯥꯏ ꯑꯩꯒꯤ ꯈꯨꯠꯇ ꯅꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦꯗꯅ ꯇꯝꯅ ꯂꯥꯏꯔꯣ ꯇꯝꯅ ꯂꯥꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝ ꯋꯥꯏ ꯈꯨꯋꯥ ꯑꯃ ꯆꯥꯗꯤꯌꯦ ꯑꯩ ꯌꯥꯝ ꯋꯥꯔꯤ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯕꯤꯃꯣꯜꯅ ꯀꯩꯅꯣ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯀꯣꯟꯁꯤꯜꯂ ꯀꯞꯄꯩꯁꯤꯅ ꯃꯥꯏ ꯃꯑꯣꯡꯁꯤꯗꯤ ꯑꯩꯁꯤ ꯄꯨꯔꯥ ꯐꯥꯒꯤ ꯇꯥꯍꯜꯂꯦ ꯁꯤꯗꯤ ꯇꯝꯅ ꯂꯥꯏ ꯉꯁꯤꯗꯤ ꯑꯁꯤꯒꯤ ꯊꯥꯕꯜꯁꯤꯅꯅꯦ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯈꯥꯝꯕ ꯌꯥꯗꯅ ꯑꯣꯔꯣ ꯇꯥꯔꯦ ꯀꯞꯃꯟꯗꯅꯁꯨ ꯈꯖꯥꯏ ꯅꯥꯔꯦ ꯑꯗꯨꯕꯨ ꯑꯩ ꯀꯞꯄꯔꯣꯏꯒ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯣꯏ ꯑꯍꯨꯝꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯒꯅꯦ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯄ ꯊꯥꯗꯁꯦ ꯁꯨꯃꯥꯏꯅ ꯐꯖꯩ ꯍꯥꯏꯕ ꯑꯩ ꯉꯁꯤꯗ ꯈꯪꯉꯤꯀꯣ ꯀꯔꯤꯒꯨꯝꯕ ꯂꯩꯍꯥꯎꯒ ꯀꯕꯣꯛꯂꯩꯒ ꯁꯥꯟꯅꯔꯦꯒ ꯑꯩꯈꯣꯏ ꯃꯔꯤ ꯊꯥꯕꯜ ꯃꯉꯥꯜꯁꯤꯗ ꯊꯥꯖꯒꯤ ꯐꯖꯕꯁꯦ ꯐꯝꯂꯒ ꯌꯦꯡꯃꯤꯟꯅꯔꯗꯤꯕꯀꯣ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯕꯦꯔꯥꯅꯤ ꯁꯤꯗꯤ ꯁꯤꯅꯝ ꯅꯝꯕ ꯅꯨꯄꯥ ꯅꯪꯕꯨ ꯑꯩꯅ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯆꯥꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯀꯔꯤꯝꯇ ꯐꯥꯎꯗꯕ꯭ꯔꯅꯦ ꯃꯆꯦꯠ ꯇꯥꯔꯕ ꯑꯩꯒꯤ ꯊꯃꯣꯏ ꯁꯥꯖꯤꯡ ꯍꯧꯔꯕ ꯑꯩꯒꯤ ꯍꯛꯆꯥꯡ ꯋꯥꯕꯅ ꯄꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯀꯣꯛ ꯑꯁꯤ ꯆꯥꯔꯒ ꯇꯝꯅ ꯂꯥꯏ ꯅꯪꯕꯨ ꯄꯦꯜꯂꯗ꯭ꯔꯅꯦ ꯉꯥꯏꯈꯣꯁꯦ ꯀꯣꯜꯂꯛꯈꯤꯅꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯃꯤꯅ ꯈꯨꯠꯇꯣ ꯂꯧꯊꯣꯛꯑꯣꯅꯦ ꯏꯁꯥꯁꯦ ꯍꯩꯅꯗ꯭ꯔꯦ ꯋꯥꯅꯦ ꯅꯠꯇꯦ ꯅꯪꯅ ꯃꯃꯤꯡ ꯄꯜꯂꯒ ꯀꯞꯂꯤꯕ ꯂꯩꯔꯥꯡ ꯑꯍꯨꯝꯗꯣ ꯀꯅꯥꯅꯣ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯍꯣꯏ ꯂꯤꯒꯦ ꯋꯥꯔꯤ ꯂꯤꯊꯣꯛꯑꯗꯤ ꯋꯥꯕꯁꯦ ꯈꯔ ꯐꯩꯅꯦ ꯍꯥꯏꯅꯕꯅꯤ ꯐꯝꯂꯒ ꯂꯤꯒꯦ ꯋꯥꯔꯤ ꯂꯤꯔꯝꯗꯥꯏꯁꯤꯗ ꯈꯣꯟꯒꯁꯦ ꯂꯣꯏ ꯁꯤꯔꯦ ꯇꯧꯔꯤꯁꯦ ꯁꯨꯝꯗꯧꯕꯅꯤ ꯂꯩꯍꯥꯎ ꯀꯕꯣꯛꯂꯩ ꯑꯗꯨꯒ ꯁꯥꯟꯅꯔꯤ ꯍꯥꯏꯔꯤꯕ ꯂꯩ ꯑꯍꯨꯝꯁꯦ ꯂꯩ ꯅꯠꯇꯦ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒꯗꯤ ꯀꯞꯇꯕꯤ ꯂꯤꯌꯣ ꯇꯥꯅꯤꯡꯗꯦ ꯀꯞꯄꯗꯣ ꯍꯣꯏ ꯀꯞꯇꯕꯤ ꯂꯤꯔꯛꯀꯦ
ꯇꯣꯝꯆꯧꯅ ꯍꯨꯔꯥꯟꯕ ꯕꯤꯃꯣꯜꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯍꯨꯔꯥꯟꯕ ꯕꯤꯃꯣꯜ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯆꯧꯒꯤ ꯅꯨꯡꯁꯤꯕ ꯋꯥꯖꯕꯗꯨꯒꯤ ꯈꯜꯂꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯋꯥꯔꯤꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯍꯨꯔꯥꯟꯕ ꯕꯤꯃꯣꯜꯅ ꯇꯣꯝꯆꯧꯗ "ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯤꯉꯩ ꯑꯩꯗꯤ ꯍꯨꯔꯥꯟꯕꯒ ꯀꯥꯎꯔꯦꯍꯦ꯫ ꯀꯔꯤ ꯍꯨꯔꯥꯟꯗꯣꯏꯅꯣ ꯍꯥꯏꯁꯦ?" "ꯀꯩꯁꯨ ꯅꯠꯇꯦꯗ, ꯀꯣꯠꯇꯒꯤ ꯐꯧ, ꯏꯪꯈꯣꯜꯗ ꯍꯧꯕ ꯄꯥꯟ ꯃꯥꯏꯔꯦꯟ, ꯌꯦꯟ ꯉꯥꯅꯨ ꯁꯟ ꯏꯔꯣꯏ ꯈꯔꯁꯦ ꯃꯣꯏ ꯈꯛꯇꯅꯤ꯫ ꯍꯨꯔꯥꯟꯕꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤꯗ꯫ ꯃꯤꯁꯤꯡꯁꯤꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯇꯝꯅ ꯂꯥꯏ ꯀꯤꯗꯅ ꯌꯨꯝ ꯌꯨꯝꯗ ꯆꯪꯅꯗꯨꯅ ꯊꯣꯡꯅꯥꯎꯁꯦ ꯂꯣꯏꯅ ꯂꯣꯟꯁꯤꯟꯅꯈ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ." "ꯑꯗꯨꯗꯤ ꯅꯪꯁꯦ ꯇꯝꯅ ꯂꯥꯏ ꯅꯠꯇꯦ, ꯍꯨꯔꯥꯟꯕꯅꯤꯅꯦ." "ꯑꯣ, ꯑꯩꯗꯤ ꯀꯥꯎꯗꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦꯅꯦ꯫ ꯅꯪ ꯀꯅꯥꯅꯣ? ꯑꯁꯦꯡꯕ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯗꯤ ꯉꯁꯤ ꯑꯩꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅꯅꯦ ꯑꯩ ꯀꯤꯟꯒ ꯈꯣꯡꯄꯥꯛꯀꯅ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯐꯤꯒꯥꯗ ꯂꯧꯊꯣꯛꯑꯅꯦ꯫ ꯌꯦꯔꯥ, ꯁꯤꯗꯤ ꯃꯤꯅꯤꯅꯦ, ꯑꯗꯨꯁꯨ ꯑꯍꯜꯅꯤꯅꯦ." "ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ, ꯑꯩ ꯇꯝꯅ ꯂꯥꯏ ꯅꯠꯇꯦ, ꯃꯤꯅꯤꯅꯦ꯫ ꯑꯩ ꯍꯥꯏꯖꯔꯒꯦ, ꯅꯪ ꯑꯝꯇ ꯇꯞꯊꯈꯣꯅꯦ꯫ ꯁꯠ ꯍꯥꯏꯔꯣ, ꯇꯝꯅ ꯂꯥꯏꯒ ꯁꯥꯗꯅ ꯅꯪ ꯀꯤꯟ ꯁꯤꯅꯕ." "ꯑꯩ ꯍꯨꯔꯥꯟꯕ ꯃꯤꯅꯤ꯫ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯑꯩꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯕ ꯅꯨꯄꯤꯒ ꯀꯥꯏꯅꯕꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯔꯒꯦꯅ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯜꯂꯒ ꯁꯨꯝ ꯂꯥꯛꯄꯗ." "ꯁꯤꯖꯔꯒꯦ ꯈꯜꯂꯗꯤ ꯑꯗꯨꯝ ꯁꯤꯌꯨ ꯌꯥꯗ꯭ꯔꯣ? ꯀꯔꯤꯒꯤ ꯆꯤꯡꯂꯣꯟ ꯃꯌꯥꯝ ꯂꯥꯜꯂꯒ ꯑꯃꯨꯛ ꯆꯠꯂꯤꯅꯣ?" "ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯝꯇ ꯇꯥꯈꯣꯅꯦ ꯅꯪꯕꯣ." "ꯁꯠ ꯂꯤꯔꯣ ꯑꯗꯨꯗꯤ." "ꯑꯩꯅ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯜꯂꯒ ꯂꯥꯛꯄꯗ ꯅꯣꯏꯒꯤ ꯈꯨꯜ ꯈꯔꯁꯤꯗ ꯌꯧꯔꯛꯈꯤ꯫ ꯈꯨꯜꯁꯤ ꯌꯧꯔꯛꯄꯒ ꯇꯝꯅ ꯂꯥꯏꯒꯤ ꯋꯥꯔꯤꯁꯤ ꯑꯩꯁꯨ ꯇꯥꯈꯤ꯫ ꯀꯤꯕꯅꯁꯨ ꯑꯩ ꯂꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯆꯥꯗ ꯊꯛꯇꯕꯅꯁꯨ ꯏꯁꯥ ꯄꯨꯝꯕ ꯁꯣꯛꯊꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯅ ꯈꯨꯜ ꯈꯔꯁꯤꯗ ꯆꯪꯖꯐꯝ ꯂꯧꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕꯗ ꯀꯅꯥꯝꯇ ꯌꯥꯔꯛꯇꯗꯅ ꯑꯩ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯇꯝꯅ ꯂꯥꯏꯗꯤ ꯅꯣꯡꯃꯇ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯩ ꯁꯤꯕꯁꯨ ꯇꯜꯂꯛꯄꯒ ꯀꯤꯕꯁꯨ ꯈꯪꯂꯛꯇꯕ, ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯍꯨꯔꯥꯟꯕꯁꯤ ꯍꯧꯈꯤꯕꯅꯤ." "ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯗꯤ?" "ꯀꯨꯏꯔꯦꯗ, ꯆꯍꯤ 10ꯃꯨꯛ ꯁꯨꯔꯝꯃꯅꯤ꯫ ꯑꯩꯒꯤ ꯌꯨꯝꯅꯤ ꯀꯩꯅꯣ, ꯆꯤꯡꯁꯤꯒꯤ ꯋꯥꯡꯃꯗ ꯆꯥꯎꯅ ꯁꯥꯔꯒ ꯂꯩꯔꯤꯕ ꯐꯖꯈ꯭ꯔꯕ ꯌꯨꯝꯗꯣ, ꯑꯗꯨꯁꯨ ꯍꯨꯔꯥꯜꯂꯒ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯧ ꯅꯍꯥ ꯑꯃ ꯂꯩꯔꯤꯕꯗꯣ, ꯑꯩꯅ ꯇꯝꯅ ꯂꯥꯏ ꯁꯥꯔꯒ ꯐꯥꯔꯒ ꯂꯧꯕꯅꯤ." "ꯑꯣ, ꯍꯟꯗꯛ ꯅꯨꯄꯤ ꯑꯃ ꯇꯝꯅ ꯂꯥꯏꯅ ꯐꯥꯕꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯒ ꯅꯨꯄꯥ ꯑꯃꯅ ꯆꯦꯜꯂꯦꯅ ꯍꯥꯏꯅꯩꯗꯣ ꯅꯪ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯑꯍꯜ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯅꯨꯄꯤꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯍꯥꯎꯗꯒꯤ ꯑꯉꯥꯡꯅꯤ꯫ ꯑꯩꯒꯤ ꯆꯍꯤꯁꯦ 40 ꯈꯔ ꯍꯦꯜꯂꯝꯃꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤꯗꯤ ꯇꯣꯝꯆꯧ?" "ꯑꯩꯒꯤꯗꯤ 22, ꯑꯗꯨꯒ ꯃꯃꯥꯡ ꯆꯍꯤꯗ ꯃꯤ 2 ꯃꯀꯣꯛ ꯌꯥꯎꯗꯕꯤ ꯁꯤꯔꯒ ꯃꯃꯥꯡꯗ ꯃꯤ ꯃꯥꯡꯉꯤꯕꯗꯣ, ꯑꯗꯨꯁꯨ ꯅꯪꯅꯔꯣ?" "ꯅꯠꯇꯦꯍꯦ, ꯑꯩ ꯍꯨꯔꯥꯜꯂꯁꯨ ꯃꯤꯗꯤ ꯍꯥꯠꯇꯦ, ꯑꯗꯨꯒ ꯃꯗꯨꯃꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯇꯝꯅ ꯂꯥꯏ ꯍꯥꯏꯔꯤꯕ ꯃꯤ ꯆꯥꯕ ꯍꯤꯡꯆꯥꯕꯁꯦ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯑꯗꯨꯅꯅꯦ ꯀꯥꯟꯅꯗꯦ, ꯑꯩꯗꯧꯅ ꯅꯨꯡꯉꯥꯏ ꯂꯩꯌꯨ꯫ ꯑꯗꯨꯒꯅꯦ, ꯅꯪꯒꯤ ꯅꯨꯄꯤ 3ꯗꯣ ꯍꯨꯔꯥꯜꯂꯒ ꯀꯤꯍꯜꯂꯒ ꯂꯧꯁꯤ꯫ ꯑꯩꯅꯦ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ." "ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯀꯃꯥꯏꯅ?" "ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯤ 3ꯗꯨꯗ ꯑꯩ ꯅꯨꯡꯗꯥꯡꯅꯦ ꯃꯌꯨꯝ ꯌꯦꯅꯈꯥꯗ ꯆꯠꯂꯒ ꯀꯤꯍꯟꯒꯦ, ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯂꯩꯖꯧ, ꯅꯠꯇ꯭ꯔꯗꯤ ꯍꯥꯠꯂꯅꯤ, ꯆꯥꯒꯅꯤ꯫ ꯅꯣꯏ 3ꯒꯤꯗꯤ ꯇꯣꯝꯆꯧꯃꯨꯛ ꯐꯕ ꯃꯄꯣꯛ ꯁꯤꯃꯒꯤ ꯅꯨꯄꯥ ꯐꯪꯂꯣꯏ ꯀꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯖꯤꯟꯗꯅꯅꯦ, ꯑꯗꯩꯗꯤ ꯑꯃꯨꯛꯁꯨ ꯀꯤꯍꯟꯒꯦ꯫ ꯃꯗꯨꯗ ꯀꯤꯗꯅ ꯅꯪꯒꯤ ꯂꯩ 3ꯗꯣ, ꯅꯠꯇꯦ, ꯅꯪꯒꯤ ꯅꯨꯄꯤ 3ꯗꯣ ꯅꯅꯥꯛꯇ ꯆꯦꯜꯂꯛꯇ꯭ꯔꯕ, ꯍꯦꯔꯥ ꯑꯩ ꯉꯛ ꯀꯤꯟꯕꯤꯒꯦꯍꯦ." "ꯑꯁꯦꯡꯕ꯭ꯔꯣ ꯏꯌꯥꯝꯕ? ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯇꯧꯁꯤ꯫ ꯑꯗꯣ ꯇꯝꯅ ꯂꯥꯏꯁꯦ ꯂꯩꯗꯤ ꯂꯩꯇꯦꯀꯣ?" "ꯏꯍꯦ, ꯂꯩꯇꯦ ꯋꯥꯅꯦ, ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯑꯩ ꯀꯔꯤꯅꯣ khara huralukhige aduga yumda halage nangsu ano hojikti kapunuko asumna huranba bimolga tomjawgana sinaduna tomjawna nusijaba nupi ahum leihau kabuk lei sanare moi yumda numidang khudingi huranba bimolna kihan khanganduna tomjawda leirabadi tamna laina ngakpigani sabiroi kaina maning mayada koisen senu kihanbadagi leihauga kabuk leiga sanare gadu masan yadrabasu mamampana tomjawgi manakta puraktuna pirami aduga moi mari nongunda puna luhonglami tomjawgi mamaga mapaga masigadi tomjawna numidang ama halaktraga nongalaga karima tawdana yam harauna halakpa numittagi hojik phawba harawgadra ngakadra khanjana dun leiri aduba hojikti tomjaw maning thungli yamna su nungairi konungda su satkhitre aduna numidang khudingi huranba bimolga paraga huranma chatpadi leplamde tha khargi matungdadi tomjawna
ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯨꯝꯁꯤꯁꯨ ꯃꯤꯔꯣꯜꯂꯕꯅꯤꯅ ꯑꯩ ꯍꯨꯔꯥꯟꯕꯁꯦ ꯊꯥ ꯈꯔꯗꯤ ꯂꯦꯞꯄꯒꯦ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯏꯆꯥꯁꯦ ꯍꯨꯔꯥꯟꯕ ꯉꯥꯛꯇ ꯄꯣꯛꯂꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯨꯝꯁꯤꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯖꯕꯁꯤꯗꯤ ꯑꯩ ꯄꯦꯜꯂꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯕꯅꯤ ꯑꯗꯣ ꯑꯩ ꯏꯌꯥꯝꯕ ꯕꯤꯃꯣꯜꯗ ꯃꯇꯝ ꯈꯔ ꯍꯨꯔꯥꯟꯕꯁꯦ ꯂꯦꯞꯂꯒꯦꯅ ꯍꯥꯏꯔꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗ꯭ꯔꯕꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ ꯂꯩꯍꯥꯎꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯣꯝꯗ ꯀꯣꯏꯊꯤ ꯊꯤ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯗꯤ ꯁꯤꯗ ꯃꯊꯟꯇ ꯀꯌꯥ ꯅꯨꯡꯉꯥꯏ ꯐꯝꯃꯤꯅꯣ ꯅꯣꯏ ꯑꯍꯨꯝꯕꯨ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯑꯉꯥꯡꯗꯨꯒ ꯋꯥꯕ ꯂꯣꯏꯔꯝꯃꯅꯤ ꯄꯣꯊꯥꯕꯗꯣ ꯌꯥꯗ꯭ꯔꯤ ꯑꯗꯨꯒꯤꯅꯤ ꯀꯕꯣꯛ ꯂꯩꯅ ꯑꯉꯥꯡꯁꯤꯒꯤ ꯃꯄꯥ ꯎꯗꯕꯁꯦ ꯄꯣꯊꯥꯐꯝꯒ ꯈꯪꯗꯦ ꯁꯅꯥꯔꯩꯅ ꯑꯗꯨꯒꯤ ꯁꯨꯝ ꯊꯤꯔꯩꯅꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯄꯣꯊꯥꯒꯦꯅ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯑꯍꯨꯝꯁꯦ ꯑꯩꯕꯨ ꯏꯀꯨꯞ ꯑꯃ ꯍꯦꯛ ꯎꯍꯧꯗꯕꯗ ꯂꯩꯉꯝꯗ꯭ꯔꯦꯅꯦ ꯍꯥ ꯍꯣꯏ ꯅꯨꯡꯁꯤꯕ ꯅꯪ ꯎꯗꯕꯁꯦ ꯌꯥꯝ ꯋꯥꯏ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯍꯦꯛ ꯃꯥꯡꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯡꯂꯅꯨ ꯀꯩꯗꯧꯕꯒꯦ ꯇꯞꯅ ꯉꯥꯡ ꯃꯤ ꯇꯥꯈꯤꯅꯤ ꯑꯩꯅ ꯃꯥꯡꯂꯤꯗꯣ ꯃꯥꯡꯅ ꯌꯥꯗꯅ ꯃꯥꯡꯉꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯇꯞꯅ ꯂꯥꯏꯅ ꯆꯥꯈꯤꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯔꯤꯕꯨ ꯑꯣꯏꯗ꯭ꯔꯕꯅꯤ ꯏꯆꯥ ꯑꯍꯨꯝꯗꯨꯒ 7ꯅꯤ ꯆꯥꯈꯤꯗꯣꯏꯁꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯍꯦꯛ ꯃꯥꯡꯗꯨꯅ ꯃꯄꯥꯟꯗ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯇꯝꯅ ꯂꯥꯏꯕꯨ ꯊꯦꯝꯗꯨꯅ ꯊꯝꯂꯤꯕꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯅꯍꯥꯟꯅ ꯁꯤꯔꯗꯧꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯝꯅ ꯂꯥꯏꯅ ꯉꯥꯛꯇꯅꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯍꯦꯛ ꯍꯦꯛ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯁꯤ ꯂꯩꯍꯥꯎꯅ ꯑꯗꯣ ꯇꯝꯅ ꯂꯥꯏꯒ ꯅꯪꯒ ꯃꯇꯝ ꯀꯔꯝꯅ ꯌꯥꯅꯔꯤꯅꯣ ꯀꯕꯣꯛ ꯂꯩꯅ ꯍꯣꯏ ꯉꯁꯤꯗꯤ ꯋꯥꯔꯤꯗꯨ ꯂꯤꯔꯣꯗꯅ ꯁꯅꯥꯔꯩꯅ ꯑꯁꯦꯡꯕ ꯉꯁꯤ ꯂꯤꯔꯣ ꯃꯤꯅ ꯇꯝꯅ ꯂꯥꯏ ꯀꯤꯗꯅ ꯃꯄꯥꯟ ꯐꯥꯎꯊꯣꯛꯅꯗꯦ ꯑꯗꯨꯒ ꯅꯪꯅ ꯀꯃꯥꯏꯅ ꯌꯥꯅꯔꯤꯅꯣ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯅꯣꯏ ꯏꯆꯥ ꯑꯍꯨꯝꯁꯤꯅ ꯍꯦꯛ ꯇꯥꯏꯕꯪ ꯐꯥꯎꯅꯕꯒꯅꯦ ꯑꯩ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯣꯏ ꯑꯍꯨꯝꯗ ꯂꯤꯔꯒꯦ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯋꯥꯔꯤ ꯑꯁꯦꯡꯕ ꯈꯪꯉꯁꯨ ꯅꯣꯏ ꯑꯍꯨꯝ ꯑꯩ ꯊꯥꯗꯣꯛꯂꯒ ꯆꯠꯂꯔꯣꯏꯗꯅ ꯏꯆꯥ ꯌꯥꯎꯔꯝꯃꯤꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯀꯩꯕꯣ ꯀꯩꯁꯨ ꯅꯠꯇꯦ ꯑꯩ ꯉꯁꯤꯗꯪ ꯇꯝꯅ ꯂꯥꯏꯒꯤ ꯆꯥꯛꯊꯥꯛ ꯍꯨꯜꯂꯨꯒꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯅꯦ ꯌꯨꯝꯗ ꯂꯦꯡꯗ ꯂꯩꯔꯒꯦ ꯃꯗꯨꯕꯨ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯑꯁꯨꯝꯅ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯊꯦꯝꯗꯨꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯇꯨꯅ ꯍꯨꯔꯥꯟꯕ ꯕꯤꯃꯣꯜ ꯎꯅꯕ ꯃꯣꯏ ꯑꯅꯤꯒꯤ ꯃꯐꯝ ꯈꯪꯅꯕꯤ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯕꯤꯃꯣꯜꯗ ꯇꯣꯝꯆꯧ ꯃꯥꯅ ꯃꯇꯝ ꯈꯔ ꯍꯨꯔꯥꯟꯕ ꯂꯦꯞꯂꯒꯦ ꯍꯥꯏꯔꯝꯃꯤ ꯍꯨꯔꯥꯟꯕ ꯕꯤꯃꯣꯜꯅꯁꯨ ꯇꯣꯝꯆꯧꯒꯤ ꯋꯥꯗꯨ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯣꯏ ꯑꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯑꯁꯦꯡꯕ ꯇꯝꯅ ꯂꯥꯏꯗꯨꯅ ꯂꯣꯏꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯆꯍꯤ ꯈꯔ ꯃꯐꯝꯁꯦ ꯑꯩꯅ ꯃꯤ ꯆꯥꯕꯗ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯂꯩꯔꯨꯕꯁꯤꯗ ꯃꯣꯏ ꯑꯅꯤꯁꯤꯅ ꯇꯝꯅ ꯂꯥꯏ ꯁꯥꯔꯒ ꯅꯨꯡꯉꯥꯏꯅ ꯅꯨꯄꯤꯒꯁꯦ ꯑꯍꯨꯝꯒ ꯂꯧꯁꯤꯟꯗꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯗꯅ ꯐꯩ ꯉꯁꯤꯗꯤ ꯅꯣꯏ ꯑꯅꯤꯃꯨꯛ ꯆꯥꯊꯣꯛꯂꯒꯅꯦ ꯁꯔꯨ ꯁꯌꯥꯡꯁꯤꯡꯗꯣ ꯈꯨꯜꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯌꯦꯟꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯈꯪꯅꯤꯗꯅ ꯇꯣꯝꯆꯧꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯀꯟꯅ ꯅꯣꯛꯈꯤꯕꯗꯣ ꯇꯥꯎꯕ꯭ꯔꯥ ꯏꯌꯥꯝꯕ ꯁꯟ ꯈꯣꯡꯕ ꯑꯣꯏꯔꯝꯒꯅꯤꯗ ꯃꯥꯟꯗꯦꯕꯣ ꯏꯌꯥꯝꯕ ꯑꯗꯣ ꯑꯩ ꯆꯪꯂꯒꯦ ꯏꯌꯥꯝꯕ ꯑꯃꯁꯤ ꯆꯠꯈꯤꯗꯣꯔꯤꯅꯤ ꯑꯗꯨꯗꯤ ꯆꯣꯡꯁꯤꯜꯂꯒ ꯍꯦꯛꯇ ꯐꯥꯔꯒꯦ ꯏꯌꯥ ꯇꯣꯝꯆꯧꯅ ꯏꯃꯥ ꯍꯨꯔꯥꯟꯕꯗꯨꯅ ꯑꯩꯁꯤ ꯇꯣꯝꯆꯧ ꯆꯦꯜꯂꯣ ꯁꯤꯗꯤ ꯑꯁꯦꯡꯒꯤ ꯇꯝꯅ ꯂꯩ ꯃꯥꯜꯂꯤ ꯇꯣꯝꯆꯧꯅ ꯀꯃꯥꯏ ꯆꯦꯟꯗꯣꯏ ꯏꯌꯥꯝꯕ ꯈꯣꯡꯗ ꯐꯥ ꯂꯩꯔꯤ ꯏꯌꯥꯝꯕ ꯇꯝꯅ ꯂꯥꯏꯅ ꯅꯣꯏ ꯑꯅꯤꯅ ꯑꯩ ꯁꯥꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯣꯏ ꯑꯅꯤ ꯑꯩꯅ ꯆꯥꯊꯣꯛꯄ ꯇꯥꯔꯦꯗꯅ ꯇꯣꯝꯆꯧꯅ ꯑꯩ ꯁꯤꯕ ꯌꯥꯗꯦ ꯏꯆꯥ ꯎꯗꯅꯗꯤ ꯑꯩ ꯁꯤꯔꯣꯏ ꯑꯩ ꯁꯤꯔꯕꯗꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯇꯨꯁꯨ ꯃꯤ ꯑꯣꯏꯈ꯭ꯔꯅꯤ ꯑꯩ ꯁꯤꯕ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯇꯝꯅ ꯂꯥꯛꯏ ꯏꯒꯥꯅ ꯆꯤꯛꯂꯒ ꯆꯦꯟꯈ꯭ꯔꯅꯤ ꯇꯣꯝꯆꯧꯅ ꯅꯝꯊꯤꯍꯦ ꯇꯝꯅ ꯂꯥꯛꯏ ꯅꯪ ꯌꯥꯝ ꯅꯝꯊꯤꯀꯣ ꯀꯔꯤ ꯍꯥꯏꯕ ꯍꯨꯔꯥꯟꯕ ꯕꯤꯃꯣꯜꯅ ꯇꯣꯝꯆꯧ ꯑꯩꯅ ꯁꯤꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯍꯦ ꯑꯗꯨꯒ ꯇꯝꯅ ꯂꯥꯏꯁꯦ ꯅꯨꯡꯁꯥꯗ ꯄꯨꯊꯣꯛꯂꯒ ꯃꯩꯅ ꯇꯨꯝꯅ ꯆꯥꯍꯜꯂꯨꯀꯣ ꯍꯨꯔꯥꯟꯕ ꯕꯤꯃꯣꯜꯗꯤ ꯇꯝꯅ ꯂꯥꯏꯅ ꯍꯥꯠꯇꯨꯅ ꯃꯁꯥ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯆꯥꯊꯣꯛꯇꯨꯅ ꯃꯀꯣꯛ ꯈꯛꯇꯪ ꯈꯥꯛꯂꯒ ꯈꯨꯜ ꯃꯆꯤꯟꯗ ꯍꯨꯟꯗꯣꯛꯂꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯈꯨꯜꯁꯤꯡꯗꯨ ꯍꯦꯟꯅ ꯀꯤꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯣꯝꯆꯧꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯤ ꯀꯤꯕꯅ ꯇꯝꯅ ꯂꯥꯏꯁꯨ ꯌꯥꯝ ꯁꯥꯎꯗꯨꯅ ꯇꯣꯝꯆꯧꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯑꯉꯥꯡ ꯂꯣꯏꯅ ꯎꯅꯔꯝꯃꯤ ꯑꯗꯨꯁꯨ ꯅꯨꯄꯥ ꯉꯥꯛꯇ ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯥ 3 ꯐꯪꯖꯕꯗꯒꯤ ꯀꯤꯕ ꯈꯔ ꯐꯔꯝꯃꯤ ꯑꯗꯨꯒ
ꯇꯝꯅ ꯂꯥꯏꯕꯨ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯆꯥꯎꯔꯒ ꯍꯥꯠꯍꯟꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯇꯝꯅ ꯂꯥꯏꯅ ꯇꯣꯝꯆꯧꯁꯤꯗꯤ ꯃꯄꯥꯟꯗ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦꯅ ꯃꯇꯨ ꯑꯍꯨꯝꯁꯤꯒ ꯃꯆꯥ ꯑꯍꯨꯝꯁꯤꯒ ꯁꯝꯕꯜ ꯁꯌꯥ ꯐꯖꯅ ꯈꯥꯔꯒ ꯂꯩꯈ꯭ꯔꯦꯗꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯒꯦ ꯍꯌꯦꯡ ꯇꯥꯟꯖꯥ ꯆꯥꯕ ꯑꯃꯗ ꯃꯣꯏꯒꯤ ꯃꯇꯨ ꯃꯆꯥꯁꯨ ꯌꯥꯎꯅ ꯐꯥꯔꯒ ꯍꯦꯛꯇ ꯆꯥꯔꯒꯦ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯇꯣꯝꯆꯧ ꯍꯥꯏꯃꯤꯁꯦ ꯇꯥꯅꯕ ꯂꯧꯔꯝꯒꯦ꯫ ꯇꯣꯝꯆꯧ ꯅꯪꯅ ꯇꯝꯅ ꯂꯥꯏ ꯑꯩ ꯁꯥꯗꯨꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕꯗꯤ ꯅꯪ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯅ ꯍꯥꯠꯇꯨꯅ ꯆꯥꯈꯤꯅꯤꯀꯣ꯫ ꯇꯣꯝꯆꯧꯅ ꯇꯝꯅ ꯂꯥꯏꯅꯤꯅꯦ ꯍꯩ ꯇꯝꯅ ꯂꯥꯏ ꯅꯪ ꯆꯍꯤ 10ꯃꯨꯛꯇꯪ ꯍꯤꯡꯈꯣ ꯀꯣ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥꯅ ꯍꯜꯍꯟꯒꯦ꯫ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯏꯃꯨꯡꯗ ꯅꯨꯄꯤꯒꯤ ꯃꯔꯨꯝ ꯃꯌꯥꯗ ꯂꯣꯠꯂꯒ ꯑꯐꯥꯎꯕ ꯁꯥꯕ ꯇꯣꯝꯆꯧ ꯅꯪꯀꯣ ꯅꯪ ꯃꯇꯥꯡ ꯃꯇꯥꯡꯗꯅꯤ ꯅꯝꯊꯤꯕꯧ ꯅꯪꯅ ꯌꯥꯝ ꯐꯥꯎꯔꯗꯤ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯂꯥꯛꯑꯣ ꯃꯗꯨ ꯉꯝꯗꯗꯤꯅꯦ ꯁ꯭ꯋꯥꯏꯗ ꯇꯝꯅꯕꯤꯔꯒꯦ ꯅꯪꯅ ꯆꯦꯟꯕꯗ ꯃꯅꯤꯡ ꯃꯌꯥꯗ ꯅꯥꯄꯤ ꯌꯥꯎꯕ ꯉꯝꯗ꯭ꯔꯦꯍꯦ ꯏꯌꯥ ꯅꯪ ꯈꯪꯅꯤꯗꯅ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯇꯝꯅ ꯂꯥꯏ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨꯒ ꯑꯀꯟꯕ ꯇꯝꯅ ꯂꯥꯏ ꯍꯥꯠꯄ ꯉꯝꯅꯅꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫